Lakhipur Online Putok Saba Jun Gitang Kun Mapan Ningthau Kaban Miki Khomjinba Pao Tabirasi Ahan Bada Marui Papao Manipuri Sahitya Parisad Assam Silchar Masa Kamitina ISSLC Amasung Higher Secondary Parikhada First Division Namai Paglakraba Mahirui Singbu Taram na okre Sana Pudong Bagi Mangoy Nana Naharol Korirol Silup Assam Lakhipurna Jahi Chubna Thagi Oina Silangba Sahitya Ki Thauram Pangtokre Guwahati da Manipuri Laimalup Eastern Guwahati Ki Ahum Suba Cultural Workshop Amasung Manayan Thokpagi Thauram Pangtokre Assam gi Manipuri Boro Garo Amasung Mar Medium gi Special TET Changyang Maipakna Pangtokre Barak Valley gi Chakor Thaurangbu Hena Khongjel Yangsin Hananaba Silchar da Maroi Ba Mifam Ama Pangtokre Amasung FIFA World Cup ki Group Stage ki match sing loisinkre Knockout match sing Haunanaba Semsakre Hauzik Mapungay Pao Tabirasi Manipuri Sahitya Parisad Assam Silchar Masa Committee na silang duna Jun Gitang Kunipan ngarang nongmaising nimit handak ta pangthokiba lising aniga kuntaruki SSLC amade Higher Secondary Parikhada First Division na may paglakraba Manipuri Sahitya Parisad Assam Silchar Masa Committee na konba mapamgi mahiroi singbu ikai khumnaba utuna makoibu taram na okpagi thormo mapangthokre Thausilubasigi President Naurem Rajen namipama poiduna Manipuri Sahitya Parisad Assam gi Silchar da leiba maru sanglen na pangthokiba thoromaduda Manipuri Sahitya Parisad Assam gi President Dr. Purisabam Biremani namithunglen amasung Manipuri Sahitya Parisad Kasar District Committee ki President Y. Prafullona ikai khumne jaba mithungaina saruk jaki mahiroi nifuromda taramna okiba thoromaduda akhana bawangangloi oina Assam lenga ki Handloom amasung Textile Department ki Potharabe Assistant Director Larelakpam Harilal amadi Manipuri Sahitya Parisad Assam Kasar District Committee ki Academic Resource Subcommittee ki Chairman Dr. Soibam Haridasna mahiroi singidamak kanaraba wafam kaya marik chumna thambikhe asita natana saruk jakiba miyam laktagi Sahitya Bhushan IS Thingom Oza Laisram Pankaj Larelakpam Champalal Saikhom Gokulkanta Mayengbam Ngauba S. Subankar amadi Larelakpam Ongbi Puinabatina Chingba Miyoi Kayana Maroiba wafam kaya phongdokpikhi haina Manipuri Sahitya Parisad Assam Silchar Masa Committee ki Secretary Taurem Debasis ki cherolamada paudam lagli Nasi Jun Gitang Kunipan Singaniga Kuntaruk Ingi Nongmajing Nimitida Manipuri Sahitya Parisad Assam Silchar Masa Committee na Sinjalangja duna Handak ki chahigi oina metric amadi 12 Parikhada Silchar Branch Committee area na konba lamdagi bhajaba phagdura pass tawakaba mahiroi sing pun thagotpa oina taram ramno okjaba ki thawama Pagdukti, kalau masih dah kasi ako satra class 10 namadi class 12 pass to ba nifu khak ta ikai kunwa ucapkan jaki hauhi chahi kya muk si kona Manipuri Sahitya Parisad Assam na sinlang mafam da koi ninthi jana pass ro ko mahiro sing si ikai kunwa bu pataram no ko si thorum si matham tathat nai do ngasi si koi Hogi Parisad asigi Manipuri Sahitya Parisad Assam gi yamna khwaidagi maroi ba haidraga su yamna maroi ba adugu mekona masinga organization ni hariba masinga branch ni hariba akogi Silchar Branch Committee na sinlang na pangthu ise masi maroi na akogi hawala li na haron singda mahiro singda tana mama pa singda su ja singda su moda thauna pina na gi hawjiki loan gi sidai ba fium sida su karamai to na afoba satra sengolaga na akhoi loan sidra isi hinan pa yaba asida koina makoi thenari ba problem sing the piam ninthi jana koina kanna thena bangamba adugu mi thauna sing do hapagi oila asigi kogi hogi phajin pass tawba kogi branch asina konba mahiro singda koina ngasi taram opagi thawji athok chabni aduga Naharol Korirol Silup Assam Lakhipur gi Sana Pudong Bagi Mangoinana Jahi Chubna Thagi Oina Silangba Sahitya ki Thoromama ngarang Jun Gitang Kunipan nongmaising nimit ki nungthilda Silup ki sanglenda maipakna pangthokre Thoramasida Post Colonialism amasung Sahitya haiba hiramda guest speaker oina sarugya kiba Dr. Y. Raj Biharina pung amaga minute taragi akhanaba lecture ama pibikhi
Lakhipur lamdamgi aibi amadi sahitabu pamjaba oja kayana thoromasida saruk jaduna guest speaker gi lecture adubu pungning changna tanakhe Naharol Khorirol Silup Assam Lakhipur gi president Thokchom Bishwanath na thoromapu oiduna pangthokiba sahitya gi thoromasida Silup asigi ex president Yumna Mani amasung ex president Laukha Matolna akhanaba mithung oina dais tapamke Thauramgi taramna okpa amadi wahaudo Kwarol Silup ki general secretary Wahengba Binoy Kumar na pikhi amasung mahakna program asibu conduct tobike Silup ki vice president Ayekpam Surjamukhi na thagat wahi piduna thauram adu chinglem na loisinke India ki puari history da koina hangata jingba matamda 1947 August ki tang 35 se masida Bharat hariba India se British ki makhada minai nai thang chanduna lelamdagi ekoi ningtamba phungye numit asidagi ekoi gi post colonial haibado oidani aduna British hariba tanglup asina makoi asina taraturuk suba sahi sadagi 16th century dagi makoina ali makoina industrial revolution na singba ano machinery porting discoveries inventions kaya ase tobadagi business ki lamda yam sathina kumam social ba asina maram orega makoina ato ta lebakta makogi mapangal sakti sina duna makogi loi sensin ba makogi makha portin ba masine koina colonialism colonialism ana khangta ba adagi post colonialism new colonialism ade makan je ngai no ke no mukhe de jo ri matak me an shi ya hai jana padam do Bengali de do lo English de do lo ado Manipuri de kada mana highlight do lo chaki besya pungama chaki khmo di ba asina masigi yana asiguma post colonialism thai de se masi apena pulong bagi mama na pangthok thon thi manang do pa ni malu ba manena ai lau de lo nya uthake tari Nat amadi culture na jati ki chaisuni khunai na mioi bai khoi gi mai sangni pukai thanna leijari bai khoi gi chaisu chet na paiduna matam gi pak lanmina si thamoi gi oiba marina thauna oiduna khunam chet na chatmina si haiba wakalona sida yumpham oiraga Manipuri leimalup Eastern Guwahati gi ahum suba Manipuri cultural workshop amasung mana yenthokpagi thorom pangthokre ngarang jun gi tang kunipan nongmaijing nimita Guwahati gi Sadgaon da leiba Controller of Defense Account CDA gi community hall da school gi final exam lorakpaga iroinana angang singda culture gi matang da khanganba madi charon surun gi marakta nat gi oiba mari amata oina thamna bagi pandamda workshop asi sinkibani hairi me dagi jun phawba chathaki ba workshop asi gi loisin thoromaduda Luki Assistant General Secretary Thingom Ongbi Thabatonna taramna okpagi warol aduga Luki President NGB Joya Kaisamna thoroma poiduna pangthoki ba thoromda Bharat Sarkar gi North East Region gi ICCR gi Director Ningthauja Munis Maiteina mithunglen oibike amasung akhanaba mithung oina Delhi University gi Hindu College gi Professor Dean Dr. Naurem Santa Cruz Sarukjake workshop asigi jagoi gi oja Maisnam Pintu SBI Dispur gi Chief Manager M Nimai Manipuri Sahitya Parishad Kamrup District Committee ki ex-President H. Hemango, CDA ki AAO Khuraizam Tiken Mitei, WMC Assam Unit ki President B. Ibungton Sharma, Colonel Kaisam Tezmani, Honorary Captain H. Joymani amasung Subedar Major R.B. Sarmana Mairachu Katuna Thoromadu Hodok Piki, Lup ki Vice President A. Pratima amasung Mahaki Kangbuna, Lup ki Sayo Isai Sakhi, Ahal Ibungo H. Hemango amasung B. Ibungton Sarmana, Thauram Hodokpagi Yaifa Pauzil Thambiki, Thauramda Angang Kunma Thoina, Tongan ba Jagoi ki Kudul Tamki, Loinana, Penagi Pazaraba Konjel ka Loinana, Sinkiba Workshop Rasida, Jagoi Isaitanatana, Mahima Singh, Sana Khonaba Masung, Nat ki Lamda Mai Paklaba Kayada, Mana Piduna Ikai Kumnazaki, National CCRT Scholarship Panglaba Angang Ani, Chantri Amasung Sanjanabu,
Lub asina citation piduna kai khumnaki loinana Manipuri folk amasung Bharatnatyam jagoida national winner oirakibi Guwahati dalebi Miss Memthoi busu citation piduna kai khumnaki Guwahati dalairiba sankirtan ge saknai rapa oza Paunam Joychandra gi mafamdasu citation lengyan amadi koyat ka loinana ikai khumnaki Chahi asigi class 10 amasung class 12 ki parikhada chada marifu amasung asigi mathakta phangkiba mahiroi sing T.H. Srishti K. Harisa K. Lipika K. Yaifaba K.S. Pratik K.S. Nikita L. Lamnganba amasung K. Ranabirda memento piduna pugning thawatki Sana khonabagi lamda national level da lairiba PM KV Narengi school gi mahiroi ani N. Archana amasung Sanasam Rose pusu loop ki member sing na ikai khumnaki Thauram da loop ki member sing na Laikhidraba Nilamani Singha Ahibam Professor Jitendra Mohan Sagapam Kumar Dhon Kaisam Sobita Ngangbam Noyan Babu Imahan Devi Ahibam Noni Gopal Horongbam Hemanta Khemamayum Nilkanta Chandravati Devi Thingom Dhambi Sukham Dhabalo amasung Sukham Brojesori Thinguzam Indrajit amadi Mongzam Layon na Chingbagi Mingda Memorial Trophy amasung citation kaya mahiroi singda katokhi lupasi nupigi lupama oibana nupigi thaunabu ikai khumnaba utpa oina matam sangna chahi kun hena khwaina khangnariba Gina Taylor gi proprietor amadi mapuroiba amadi macha laikidrabi thauna lebi lilabati debita leimalupna akhanaba citation piduna ikai khumnaki thauramgi loisenba sarukta chief guest Ningthaujam Munis akhanaba mithung Dr. Santa Cruz M. Nimai B. Ibungton Sharma Cotton University gi Dr. Professor Anjana Masung Manipur University gi Professor of Culture Khagembam Khori amadi atai wangangloi singna haujiki matam asida culture yokatpagi mathau taba kaya gi matangda miyamda maruiba wapam kaya thambiki thauramadu Moirangthem Sangitana conduct tobiki amasung lubasigi member B. Indira Sharma na miyamda thakatwahi pibaga loinana thauramadu maipakna loisinki haina Luki President NG Vijaya Kaisamna Thadorok Pacherol Amada Pautum Lakli. Jabama Mamangi Chahi Singda Maipakna Mahiroi Kya Puthokraba Infinity Knowledge Center na Handaksu Jawahar Navodaya Vidyalaya gi selection da Maipakpa Purakre Center asigi Mahiroi Aisha Mehjabinna top 3 da aduga Bhabika Khaidamna top 25 ki mafam kanmangamkre Center asigi anoba batch mathang tha July dagi hauragani Kudong saba si lobinaba akupa marol gi damak Center asigi Sar Tennyson gi mobile number 7002554061 number asida pau phobinaba hairi Center asina pangthokadaba test amagi matungda admission pizagani limited seat ni maramaduna athuba matamda mahiroi singna ming chanbinaba Infinity Knowledge Center gi maigedagi khanghlakli Manipuri Boro Garo amasung Mar Medium School singidamak Special TET Changyeng ngarang mapung phana pangthokre Changyeng asida apunba oina chada
मरफुतरे की चांग कैंडिडेट सिंह सरुक जाखे आसाम की महिमा सिंह मंत्री रनोज पेकुना महा की ऑफिशियल सोशल मीडिया अकाउंट फोंदोखिबगी मतुंगिना आसाम स्टेट स्कूल एजुकेशन बोर्ड ASSEB डिस्ट्रिक्ट एडमिनिस्ट्रेशन अमसुंग मरी लेनबा ऑफिशियल पुंगमकना परीक्षा सिनिंगथिना अमदी ट्रांसपेरेंट ओइना पांगथोकपदा लौखिबा थौदांग अदुबो महाकना थागतपा फोंदोखि स्पेशल टेट चांगिंग असिना आसाम दा लेरिबा लोअर प्राइमरी अमसुंग अपर प्राइमरी स्कूल सिंगदा मणिपुरी बोरो गारो अमसुंग मार मीडियम की मतिक चाबा ओजा खनबदा लाइथोखनगनी हाइना मंत्री न पनखि बराक वैली की अपुनबा चाखुर थौरांगबु हेन खोंजेल यांगसिन हनबा ngamnanaba ngarang सिलचरदा बराक वैली डेवलपमेंट डिपार्टमेंट की थौरांग मखादा मसकनाबे मियोय सिंगलोइनना वाखलोन फोंदोकनबगी मिफम अमा पांथोखरे मिफम अदुदा बराक वैली डेवलपमेंट की मंत्री कृष्णेंदु पाल अमदी राज्य की फूड एंड सिविल सप्लाईज मंत्री कौशिक राय सरुक जाखि सिलचर शहरबु चौकट हननबगी पांदमदा हाउसिंग एंड अर्बन अफेयर्स डिपार्टमेंट की मखादा पाइखतपा तोंगान प्रोजेक्ट सिंगी मतंगदा मिफम अदुदा खननैनखि मरुइना नोंगजुगी मतमदा नोंगी इसिंग तुंगसिनदुना अवाबा मायनरिबा असिबु मपुंग फाना कोखननबा कॉम्प्रिहेंसिव मास्टर ड्रेनेज प्रोजेक्ट की थबक ओइना पाइखतपगी मतंगदा कुपना खनखि मंत्री कौशिक रायना महाकी वारोलदा दुर्गा पूजा की ममांगदा सिलचर म्युनिसिपल कॉर्पोरेशन मिखल पांगथोकलबा याय हाइना फोंदोखि मंत्री कृष्णेंदु पालना थोरमपु ओइना पांगथोकिबा मिफम अदुदा मंत्री कौशिक राय MP पोरिमल शुक्लबैदा MLA डॉक्टर राजदीप राय किशोर नाथ अमिनुल हक चौधरी राजदीप कोला कमलाक्ष देपुर काइस्ता मसुंग ओमियो कांतिदास न चिंग मियोय सिंह सरुक जाखि मालेम सिनबथुंगना फुटबॉल बु पामजब सिंह थवाई ताना येंगनरिबा FIFA वर्ल्ड कप की ग्रुप स्टेज की मैच सिंग लोइसिनख्रे ngarang sanakiba aroiba लीग मैच सिंगदा ग्रुप L की मैच दा क्रोएशिया न घना बु गोल अनि अमदा माइथियनख्रे अदुगा इंग्लैंड न पनामा बु गोल अनि सुनो द माइथियनखि ग्रुप K की मैच डेमोक्रेटिक रिपब्लिक ऑफ कोंगो ना उज्बेकिस्तान बु गोल अहुम अमदा माइथियनखि अदुगा कोलंबिया अमदी पोर्तुगाल गोल अमता सनबा ngamdana ड्रॉ ओइखि ग्रुप J की मैच सिंगदा अल्जेरिया अमदी ऑस्ट्रिया गोल अहुम चनदना ड्रॉ ओइख्रे अदुगा अर्जेंटीना ना जॉर्डन बु गोल अहुम अमदा माइथियनख्रे नॉकआउट स्टेज की राउंड ऑफ 32 मैच सिंग सानबगी सेम साख्रे ngarang ahing nongyai matungda knockout round of 32 की अहानबा मैच साउथ अफ्रीका का कनाडा का सनाख्रे कनाडा ना साउथ अफ्रीका बु गोल अमा सुनो द माइथि हनख्रे मथंगी मैच ngasi numitang pung 10 makhai taba matamda वर्ल्ड कप मंगारक अमख्रबा ब्राजील का जापान का सनारगनी लखीपुर ऑनलाइन चैनल असिबु येंगबिरिबसिंगना पाव असिबु लाइक अमदि शेयर तौबियु अमदि हौजिक फावबा चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुइबा पाव अमुखन्ना मणिपुरी साहित्य परिषद असम सिलचर मसा कमिटीना SSLC अमसुंग हायर सेकेंडरी परीक्षा फर्स्ट डिवीजन माई पागलक्रबा महिरुइसिंगबु तरामना ओख्रे सना फुदोंबगी मांगोइनाना नाहरोल खोरिरोल सिलुप असम लखीपुरना चाही चुपना था की ओइना सिलांगबा साहित्य की थौरम पांगथोख्रे गुवाहाटी दा मणिपुरी लैमलुप ईस्टर्न गुवाहाटी की अहुम सुबा कल्चरल वर्कशॉप अमसुंग मना येंथोकबगी थौरम पांगथोख्रे असम की मणिपुरी बोरो गारो अमसुंग मार मीडियम की स्पेशल टेट चांगेंग माइपाकना पांगथोख्रे बराक वैली की चौकट थौरांगबु हेन खोंजेल यांगसिन हननबा सिलचरदा मरोइबा मिफम अमा पांगथोख्रे अमसुंग FIFA वर्ल्ड कप की ग्रुप स्टेज की मैच सिंग लोइसिनख्रे नॉकआउट मैच सिंग हौननबा सेम साख्रे लखीपुर ऑनलाइन YouTube चैनल की पाव संदोकचबा ngasi gi oinadi matang asida loijare।